Ahanbada Zomi community singna phongdokre madudi hairiba Kukizo Council KZC hairiba siga makhoige affiliation leiteba wafom yawn phongdokli loinana hairiba KZC haibasi makhoisina Zomi community singi unity would dismantle to wafom yawn phongdokli loinana KZC na kaidawnungda makhoige connection Label like the Loinana, Zomi Praza Singi Makun represent of we are have wapum yon phongdokli. Zomi community Singi Oeva Council representing the word legitimate Oeva si Mokoyana, the Zomi Council Sikatani, Ado Hariba, Zomi Council Asida, Apex Budi is the Yorivisina, Paite, Baipai, Simte, Sukte, Gangte, Mate, Tankal, Zog Trap Sing, the Highness of Puthorakhre, KZ Sigi, Secretary Singasi, Kokisu groups installed over self appointed leaders in a wapum yon phongdokli. Saitugi MLA na peace meeting singri. Liangway was cookies and Gemarak Nuxisana na Pune, Hingmina Viki Panamda, Saitu Kendri MLA, how quiet keep Giana, Liangway Naga, Kul Tarangani to Amasu cookies or Konluki Sadar, Hill Sips Association, Sahil Kagi Mutsina, Apun Mami Pam Ama, Narang Hongbong the Pangdokri, Kanglup Ani Yimarak Madi. Hena pagat hanaba masu amana amabu ikai kunabu utnanabu gipanam na pangthokiba mipamadura makhan laikom pokpi khunku konchakul samuk ireng langka ke lunringam asilong masangram west harup naga amasum lower makhan khul gi chairman amadi authority gi meeting loinana sailka gi kukizo lusing busing sargaki Mipamaduri MLA, how collect keep Gena, Saitu Kendra Bumapung Pana, Sakot Hanbada, Laiminari Bakanglup Singi Marak Santiamas Nungsi Sana Bamatatai, Maramaduna Kalani Manatung Koiba, Santigina Pun Hingmina Bamasum, Punatabak Domina Saiki, MLA and local Libakutan Shibu, community losing Busing Taram, Opagaloina Tungda Baptana Daba, Pongdoktana Bamasum Apun Sakti Hanama Pangal Kakanaba, Wapam Sing Pongonki. Liang may naga kul singi sip sing na santi layan na bagi amatangay balambi esi dialogue amadi collaboration ni hay na phongdokhi Kanglup sing bu amatu oy na pulhan bagi damak liang may naga alusing sing na MLA bu takat pa phongdok pagaloy na tang dulay taba masumpu na sakot minna na ba sahil kagi makada Kukizo sip singa he na pabamari tham na buwarep supu na lauminakhi Barde pangthok na mama na pa na rep tawikri West Bengal gi Haridepur dagi sai kun khakta ngai ribi nupi ama tha sigi mangada masung mamanabi singaloinana maki barde pangthokpa mamanaba santan malik amadi sori sorna mak rep to bikre haina phongtokre nupi asigi wafam sigi matung ina police na thi humbigi thabak sathaduna nupa ani edu phaduna custody de thamlairi thawdo thokpa numera du da barde ga mari lena party tawbada 21 ani asi nupi asi pu lana lamsingduna makoi gi flat tapukhi nupi asina singnarakpadi ki mayumda hange tawbada thonglon sinduna rep tawkhibani hari Jharkhand security force ka kapnabada lupa lakh tara gi mana laukthokraba Maoist kedra mahatkre Jharkhand gi West Singhbum district security force ka numai kapnabada lupa lakh tara gi mana laukthokraba Maoist ama khatkre hari thawdo du ngarang ayu Goel Kera police station gi manungsan leiba Burjuwa Hills Tokibani, Numai Kapnabiki Taudo, Lura Matung Tea, Bumbiki Tabaksatabada, Shilgi Mana, Lupalaktara Laktokraba, CPI Maoist, Selstein Zonal Commander Amit Hansen Allies, Afghan Ashibok Sang Ting Narakian, Kolhan Deputy Inspector General Anuranjan, Akistotana Pau Agency Magas, Orisana Puthorakhre. Miam Gimihut Matik Sadaba Miam Wavani MPDF. Laiba miyagi mihut sing matik sadaba na nga silamdam sigi praja sing na right to life, liberty and security person haibising ngamdabani haina Manipur People's Democratic Front ki secretary sapam samungong na phongdokre Manipur Press Cup nga si pangthoko pawgi miphamamada MPDF ki secretary sapam samungong hai Little learning gi thinking laiba miyamgi mihut na lenga padigi constitution na piriba fundamental rights sing lamdamasi ki praja sing na phangma ngamdabani ngasidi Manipur miyam tangdulai ta na hingdabi ki mathakta pikraba stelasi gi mafam punamak phungna ingna signa satpa phangdre Manipur gi sector da lairiba National Highway to Imphal Dimapur amasum National Highway kunthraga tare Imphal Jaribam lambi yauna atai National Highway singda Miam Ningkha Tam Sat Pangre, Mashida Miyang Mihut Oidibusing a Karisto Gamdaba Shima, a little learning is dangerous key symptom ni. Manipur Powder Saliba Nesta Harris in the Akaknaba Muyang Karana Towning Batawa, free moment Yahanda Batawang Levasigi at the Nest and Harris in Taudi.
Constitution ki article amatada national highway thingbi gi ayaba pdm adi yaudi aduba lambi thingli ba kangbu gi mathakta constitution gi makhada union council of minister na action lo bangam da basima makoi na lebak ngak pagi aron bu wasak lo ki badu bu ikai khumna jaga da bani hana su sapam samungong na phongdoki Manipur Film Award Manifa 2025 pangthok lagani tha sigi kunda tarani thusuba Manipur Film Award Manifa 2025 kaksing da pangthok lagani haina festival sigi director Y Nilchandra na phongtokre ngarang Manipur Press Cup ta pangthok pa pawgi mifama mada Nilchandra na makhata na hai Manifa si kumza English ngani ga taraga ni thuida hoduna taraga mathurak pangthokre festival si sahi amamam gi film khangatuna award pibani kumza English ngani ga kunga mathoidi covid na maram oiraga pangthokidi loinana English ngani ga kunga mari de su khanghauduna tholakpa Manipur gi akan bi irang asina pangthok ngamkidi handak pangthok ko doriba tara nei thoi suba Manifa asidadi kumza English ngani ga kunga humdoi gi January amati gi kumza English ngani ga kunga mari gi December 38 phawgi manungda leiba film lakhotpani haki Amaramda Manifa Kaksingi Lifetime Award Pangadaba Mi Ohungi Ming Laktoki Miyoi Singadudi Neta Irabot Lilaroi Lifetime Mana Manipuri Cinema da Thangmaiban Laurung Pure Laikai Digi Ayekbam Ningol Songtham Kamla Sumang Lilada Asangbigi Awang Laikai Digi Akoizum Bengolam Maipak Sanahal Manipuri Zagoi Lifetime Manana Brahmapur Laipupam Laikai Digi Laipupam Binoni Manifa Award ki nominee amasum Lifetime Award phangadaba singi maming mathang asi tarakani thusuba Manifa Festival gi director Y Nilchandra madi film forum Manipur gi chairman Kolesona Paumising Unaba mada laktoki bani loidana Manifa 2025 ki best actor supporting role female amadi male best makeup best costume best style artist best lyrics best playback singer male and female amadi Male Best Music Director, Best Cinematographer amadi Best Editor na singba category singi award phangadaba nominee singi maming matasu lakthoki hari Census ki mamangda mitop sing halhanko mitei SD list salallo haiduna campaign pangthokre Manipur yauni India ki state singda census tawgadoriba sigi mangoinana lamdam asida logi wangda sangsilakhiba mitop sing asi hana khandoktuna masa masagi maramda halanko amadi missing yamjadraba mitei furup masa kanjanaba constitution gi nglokpiu mitei singbu athubri SD list hanjil hallu haiba hiramda ngarang top awang laikai gi miyamga loinana khananainabagi campaign mipum ama pangthokre mitei maitai tribe union MMTU na thadorakpa chirolaman hai Narang ngasi pangthokliba campaign si MMTU Arambai Tingol Universal Friendship Organization amadi Village Volunteer gi miyam khada Eastern Sporting Association ESA top awang laikai ni sin satakibani campaign si laikai sing de satharakpa campaign gi saruk am oina pangthokibani satakiba campaign Maduda hausi Manipur Bangladesh amasu Myanmar dagi logi wangbada sangsilaktuna yellow missingda pirakliba saithingi maramda khananaina ki loinana ST list sanpham thokpa mitei furup ngasi phawa ST list yawhanba ngamdana leiriba sigi matangna kupna khananaina ki mifam asina Manipur dagi mitop khandokina bamadi mitei sing ST list salanabagi phirep ta puna leminagani haina apunba orep lomina ki mifam aduda MMTU UFO Arambai Tingol Singbagi Mute Sing Miam the Wangaki. Adu attendant Sumna Miam the Tamzaramgi, Hausiko in the Miam Pau, Sumatang Solution Jaragi, Masumakata Bano update, Miam Punanga Minasena, Senel Siki Makedi, Miang Pum the Makatana Tamzari, Makata Bano update, Miam Punanga Minasena Tamzari.